America gi oina ngarang ase Black Day amani maramdi America da Donald Trump ko yamna naknaba maki machagum da lujapa aduga Donald Trump na handak election tawkhiba asida maki oina khwaidagi wangna thabak sukhiba campaign tawkhiba mafam khuding da open debate tawraga Donald Trump na phaba maki isai isi sakhiba aduga maki open debate tawba air debate tawba masi sing ase yamna maming chatli sini aduga university campus sing sida chalaga especially students sing talk tawba motivation ju piba aduga America gi greatness Donald Trump na laglaga America bu semlak kadaba greatness Donald Trump na amuk palam matam da kari tawrami asigum isai kaya saklaga maksi chalama mini aduga America da amna influence tawba social influencer aduga loina isai sakpa mamos maikai kaya ta masa outstanding performance tawbung amba aduga misak amani samna haipta America da amna maming leiba mi amani Charlie Kirk asigi se mak no uta ka hom sida mayam mang da lecture piba aduga debate ki type ta amana ama question tawnringa chairak asida mak ase unexpectedly wangang ningai tani mak na ki mangak ta shot tawkhibado aduga uchek amada panbugum mak ase shot tu phangbaga easy kap khai rakhi adugi matungda ma ase haichaduna tuki asum haina Charlie Kirk ase sikre adugi matungda Donald Trump na haiki yamna satina shocking ni aduga America da kari torokli mo America da oirakli se kari no khangde asikum wafam ke haiki aduga Charlie Kirk asibu honor tawki oina America gi flag ase down tawki Charlie Kirk ase arai cham mi dinate masi pakhang amni youngster ni matu macha leirapa amani family lei adupu maki maudugi kam shocking waramgani macha masu kam shocking waramgani mark se 2012 tagi maki only 8 years su matamta turning point USA natraga TP USA harise masigi student union amani sini masigi co-founder oina matam tagi thabak surak labajani aduga karigo mark se siram da bataragati Donald Trump amasigi matungta America gi oina maming chalakada ba amati future president vice president ba oirak pe aba adu mamisak type amani adupu maki wangangda kari nungaitaba maki thabak thoram da kari nungaitaba leibtuna pusu towarangani afaba mi aduga mayam gi kanabta tawmi mayam gi thamoi da nahandaba mi ama oiragati adum tawgadra masi singdari bani kari maram gi no personal yekna badagi tawri prana taga political movement la hojik America da ti group ani thokrabani makoi ki amana republic haire amana democratic ta Donald Trump leire republic ta Joe Biden khoina purabase so masidagi yekna rakli bra munrak libra ma dikhangde adupu mak pu su toramba mi de su hojik ran dani chenkri aduga mak na kai digi su torami aduga mak na su torba side par gan ama ti fagat khokat na tawkre aduga FBI na hojik kap number mi ase masigi motive karino aduga maksi student la natraga ahan la maki back ta kanano masipun maksi amna kanna tikat humbat pagi thabak pati tawri bane report sing asam na sahai madudi haribu uta city as de laipa university asida students campus ta masida come back America return America habsa America se karam haina ekoi isa na khongphom ta lep kani aduga America gi issue am leitana masida mi changbagi issue mi thokpagi issue ama ga issue yam kraponi America gi issue me amse masipun makse tawraka America se grow up America ta hingba masigi mata hida my special program ni aduda mass shooting gi thaba amsu tawdra marakta amana chang kaplamba do kaplamba ta kaplamba masigi related question am arise tawringai marak sidani se ma shooting tawkhisam Donald Trump ke makhup makong matek pani sin haise masima ki nupi ni mauni aduga mafam ta masu yawi sini aduga maki mauti target na tabni hinghaure atupu maki beloved husband asi chatkre macha masu leiba leitabagi ofam ti leiti aduga report sing na suna hairi mauti hari banu pase masi radio program da sumaki program se mi ne yam tai sini like su i aduga podcast ama masu tawi Trump ki ni special friendly mark na hadak lakpa sida maki charber role ama leiki aduga report khan da su hai maduti America on the hari Charlie Kirk asina India ki maram da su India ki against da su iramba yam yauki adugi matang da mark ase dharma karma asida su khara ngangi aduga only maki dharma thagat patai sina khara tauba adugi type to jing matam da leidana adugi type ki mi ni seng na hydra so masi ki nu pa ase si ki matam da mi mam su siram ga America da adupu America da mark na si bese masi chawba concern ama oi makhoi gi nationwide nungai tho phongdok nu ba ma matawi So maswai the point to be noted or is akhoi ni yeng jabata America se sum phajai mi sing si phajai yam ina kara khunba country di nungairam gani yai farang bani sini adupu masai country da masa ki mi safe na tesini makoi ada problem ya mi sini hoji hai se maduti makoi gi manung tin jange aduna ama kap khai da ku adu system ama akhoi na uri makoi ndu rule tori ptv se hai don laipa adupu makoi gi manung da makoi safe na tesini Charlie Kirk masiki example amani langlaba aduna ngarang se America
ꯑꯃꯦꯔꯤꯀꯥꯒꯤ ꯑꯣꯏꯅ ꯕ꯭ꯂꯦꯛ ꯗꯦ ꯑꯣꯏꯈꯤ ꯕ꯭ꯂꯦꯛ ꯗꯦꯇ ꯅꯠꯇꯅ ꯃꯈꯣꯏꯕꯨ ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯉꯥꯛꯄ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯀꯌꯥꯝ ꯁꯦꯀꯨꯔꯤꯇꯤ ꯄꯤ ꯃꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩ ꯍꯥꯏꯕ ꯃꯈꯣꯏ ꯃꯨꯛꯈꯥꯏꯕꯗꯣ ꯄ꯭ꯔꯤꯊꯤꯕꯤ ꯃꯃꯥꯡꯗ ꯆꯥꯎꯅ ꯁꯥꯡ ꯂꯦꯛꯆꯔ ꯄꯤꯕꯗꯣ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯗꯨꯁꯤꯡ ꯑꯗꯣ ꯑꯔꯥꯟꯕꯅꯤ ꯑꯆꯨꯝꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯇꯥꯛꯈ꯭ꯔꯦꯁꯤꯅꯤ ꯃꯈꯣꯏꯒꯤ ꯃꯃꯥꯏꯗ ꯑꯃꯨꯕ ꯀꯥꯂꯤꯅ ꯇꯥꯈꯤꯕꯒꯨꯝꯕꯅꯤ ꯃꯗꯨꯗꯤ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯍꯥꯏ ꯄ꯭ꯔꯣꯐꯥꯏꯜꯒꯤ ꯃꯤ ꯐꯥꯎꯕꯗ ꯍꯤꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯀ꯭ꯂꯤꯌꯔ ꯇꯥꯛꯈ꯭ꯔꯦꯁꯤꯅꯤ